Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Kaksing Jilagi Sugunu amadi Churachandpur Jilagi Laloifaida Rajya Police amadi Central Force ki apunba kangbuna thiba humbagi thabak chathaba hokre. Council of Higher Secondary Education Manipur na loba Class 12 parikya hayingdagi horagani. Imphal ki rimsta ahanba oina multi-purpose digital radiography fluoroscopic system hangdokre. Manipurda ahanba oina North East Film Festival lisingani kunmari March ahumdagi pangthoklagani amasung Pradhan Mantri Narendra Modi na hairi anauba Bharat na laibagasigi sakhwatlagliba mahimasingi lamda khudong chaba kaya piri. Kaksing Jilagi Sugunu amadi Churachandpur Jilagi Laloifaida Rajya Police amadi Central Force ki apunba kangbuna thiba humbagi thabak chathaba hokre. Aikoigi Kaksing Paumi Nomaithem Bhabeshwarna Police ki pau paladuna hai Sugunu gi tongan mafam kayada thiba humbagi thabak chathaki amaromda Churachandpur Jilagi Laloifai amadi Dongyangi mafamsingdasu paksana thiba humbagi thabak chathaki apunba security force ki kangbu asina Kuki Kulai Pibasing na leramba mapamsing kudum chansinbagi tabak chathari. Ningsing bayay, sugunu amasung Laloifaida numit karnigi mamangdigi nung may kapnabagi tagdoksing chathaduna lakibani adubu ngasi sarkar na lokalakpat taurang asina mapamsing asida kutong nabagi tabak lep kre. Council of Higher Secondary Education Manipur na loba Class 12 parikya hayingdagi hauragani. Parikya asida punna mahiroi lising kuntra matoi chahum yangkay matoi na Center Samatara matoi da parikya thagani. Shiksha Mantri Thaunaujam Basanta Kumar na hayeng pangthokadoriba parikya asige mari lainana mahiroisingda yaifa paujel pirakli mahaki paujelda mantri na hai mahiroisingna pandam amaga loina mai paknabu honagadabani honababu leptrabadi madugi mahai sungsoi soidana phangani mantri na ojasing busu nongju nungsa khaidana mahiroisigidamak honarakpagidamak thagatpa phongdorakli All Manipur Muslim Students Organization Amasonasu mahiroisingda yaifa paujel pirakli Transport Mantri Kasim Vashum na hairi Imphal Ukrulambi National Highway Sanishum na ani sahiyama phawbagi manungda semba loishingani Ukrulgi Mini Secretary NHIDCL ga unaduna ngasi wari shanakre Imphal Ukrulambi National Highway Sanishum na anibu lane ani onthoknaba thabak lising ani dagi horokiba asi haujuk phawba loishindabagi matangda mipamasida khanaki mipamasida mantrina NHIDCL da sahi amagi manungda lambi si loishinaba pautak piki mantrina hai NSIDCL ge anauba managing director so kanna instruction contractor sing da su pire aduga rambu ga tem gu som gi ningthau sing su full corporation big ne have commitment phadan lore aduga tangkhul naga long na su masigi matang sida mukhe any problem su corporation big ne commitment pi ba sin khagi very fruitful okruga Imphal road city edi fully progress chalin na gi asa kan na khale Aikogi Paumi Sothing Simrega Transport Mantriga Mifam Loiraba Tungda Unabada Mantri na hai Civil Society Organization sing amasung khunja singna lambi asi athuba matamda loishinaba honabada mateng pangani mafamadugi miyamna su chahiyamigi manungda lambi asi loishinbiyu haina appeal tawrakli thormaduda Ukrulgi MLA Ramuiba Jila asigi Deputy Commissioner Kengu Juringla amadi Jila thagi official sing amasung Lanai Lup Singi Miyoi amadi khunja sing saruk yaki Thaubal Jilagi Lilong Higher Secondary School manakta ngasi nungthil lambi gi kudong thiba thodok amada nupi ama lekhidare aikogi Thaubal Paumi soibam binoina police ki pau paladun hai bus amaga Honda Activa amaga thangaina bada Honda Activa da tonglakpa nupi du lekhidabani thodok asigi matangda police na case ama lokhatkre Sandil Jilagi Sangpol Khulda Assam Rifles na Sat Bhavna program gi sarukama oina miyamda thaknaba aphaba ising phanganaba pandamda mafamaduda RO water plan ama semgatkre Amaromda Sam Rifles na Nation Integration Tour Team na Dehradun da laiba Indian Military Academy da chattuno yengkre. Akaswani Imphal na leptana sandokliba thauram honglakliba ayingasagi khalda Manipurgi taramarisuba tangkakta law ubada rasayan gi har he na sizinabagi amangba sing haiba thauramama hayeng ayuk pung 3 sandokani thauramasi YouTube channel Akaswani Imphal da su live streaming tawduna sandokani. Tabiriba Pawasi Akaswani Imphal dagini
Leibag asida leiriba sarkari ana laying singi manungda Imphal gi Regional Institute of Medical Sciences RIMS-da ahanba oina multi-purpose digital radiography fluoroscopic system DRF ngasi RIMS ki director Professor G Sunil Kumar Sharma hangdokre RIMS ki Radio Diagnostics Department na pangtokiba thauram aduga mari lainana Director G Sunil Kumar na hai ngasi RIMS ki Radio Diagnostic Department ta hangdokliba DRF 800 asi radio diagnostic ki lamda yamna khumang chawsinba khulai amani sarkar gi hospital singi manungda system asi ahan boina hangdokpani masina ana layeng gi lamda khumang chawsinna pambai oiragani mangna hai system asida artificial intelligence AI gi khudong chabasu yauri masina amuk hena ana layeng ningthina pangthokpada achoba mateng oiragani loinana doctor amadi anaba singdasu kanabo kaya piba ngamlagani North East Film Festival lisingani kunmari ahanboina Manipur da pangthoklagani Information amasung Broadcasting Mantraloy gi makhada festival asida MSFDS DIPR Film Forum amasung Rajya Sarkar gi Art and Culture Vibhag ka loinana festival asi pangthokadabani Festival asi mathang thagi ahumdagi numit mangani chupna khangalaba film sing konung mamangda leba MSFDCS amasung Lamphel gi Tantha Police da utkani hairi ngasi Imphal da phangtokpa pawgi mifam amada Festival Organizing Committee gi Chairman Y Nilachandra na hai festival asi kumayo na pangtokpa napte sahi gi oiba thaurang amagi makhada pangtokpani masi mapungoina apaba film sing miyam da uthokpa ngamnaba pangtokpani mangna hai festival asi ga mari lenyana mapandigi lakpa expert singa mass communication tamliba mahirui sing yauna register leriva film gi miyoi singa interaction program tonobagi tanja amasu piri festival asida awang nongpogi tongan ba rajya singdagi punna film nipan khangatuna utkani festival asida Manipur film ama Meghalaya gi film ama amasung Assam gi Boro film taruk yauri Kangpokpi jila gi Kholjangda Jawaharlal Novodia Vidyalaya campus anoba building ama Lok Sabha MP Dr. Loro Forjena Sangakre Thoramaduda MLA sing amadi Vidyalaya sigi miyoi sing amasung mahiroi sing saruk yakhi Sandel Jila gi Sandel Christian Nursing Hostel da Kangkhu Rehabilitation Center ngasi Jila du Deputy Commissioner Mayanglambam Rajkumar na sangakre Rehabilitation Center asina anal gi naha sing da drug na laichurakpadagi karamakhaidi mafam asta thamduna ngakthokpa ngamlagani Pradhan Mantri Ujwala Yojana 2.0 gi makhada tha sigi kunmari da Imphal East Jila gi tongan mafam mari Khurai Lamlong Bazar Lamlai Bazar Andro Parking Bazar amasung Kongbu Bazar gi popam phambi ima singda lemna chak thongnaba gas pigadauri Imphal East ki Deputy Commissioner na thopa cherul amana hai popam phambi singi bank passbook ration card amasung ration card ta yauriba miyoi singi Aadhaar card singi copy amamam loinarakadabani hari District Legal Services Authority Thawal gi makhada Legal Aid Clinic Kiam Leitan Pupunya Sinduna Nongmagi oiba Mini Legal Services Scheme ama ngasi Kiam Wang Mataba Youth Welfare Association gi ground pangthokre thoramaduda tongan ba bibhag singi miyoi kayana saruk yaki kem asida punna miyoi samayang khairom saruk yaki Samani phum doi shuba CRPF battalion sinduna Imphal gi Sai Sports Complex sa tharakiba Taramari shuba Sahit Manoranjan Singh Memorial State Level Open Football Tournament ki ngasi sanakiba semi final match singda SSU Singjamai amadi DM Rao Sekmai mai pakre ngasi sanakiba ahanba semi final match ta SSU na Ems Khabambu Panjel ahumamada thoiki ani suba semi final match ta DM Rao Sekmai na YSW A Utlobu Panjel ahumamada thoiduna final changkre tournament asigi final match lakliba irai nimita sanagani Bisnupur Mini Stadium da sanariba ani shuba Thokchom Ipopisak Ningthorel Singh Memorial Super Division Football League ki ngasi sanakiba match ta Laimaram yai phalamjing loop amasung TYDA Panjel amata chanaba ngamdana draw oikre Laima pokpam apunba sana kolupna Kunpham Youth Voluntary Organization and Social Welfare Center Panjel ahum anida thoikre Akashwani Imphal dagi pau tabiri Pradhan Mantri Narendra Modi na hairi anoba Bharat na laibhagasigi sakholakliba mahimasingi lamda khudong chaba kaya piri mangna hai haukiba sahi tara asida school college amasung University kaya laibhagas semgatle Jammu da lupa koti lising kuntrani thoigi tongan ba project sing sangaba amadi jatra hunbagi thoramda wa ngangladuna Sri Modi na hai sarkar asina Jammu Kashmir chakhonaba washak lore mangna hai Jammu Kashmir khakta da degree college yangkai hena lingkhatle sai humudra hena mangphau Naduna Leraklaba, Lamda Madugi Muising, the Sri Modi Anoba Asama Piri. Pradhan Mantri Nahai, how Kibisay Tara Asida,
Bharat Sel Thumgi Lamda Manga Suba Maphamda Leire Mangna Hai Lebaga Sinamiamda Lemna Cheng Lemna Haksel Gi Tengbang Pakagi Yum Toilet na Chiba Kudong Saba Sing Phangli Ngasi Sangha ki Basakut Thorangi project sing adugi manungda Haksel Siksha Rail Lambi Thong Petroleum amasung Civic Infrastructure na Singba Yauri Lamda Madugi Mueli Singama Changwata Appointment Order Singshu Kusinaki Pradhan Mantri Narendra Modi na Rajina Dialogue ki Mapan Suba Edition Hayeng Nai Delhi da Haudok Lagani Haudok Pagi Thoramda Greece ki Pradhan Mantri na Athoiba Mithunglen Oina Saruk Yagani Numit Humni Zathakadaba Rajina Dialogue Asida Malem gi Lebak Chama Henbadagi Mantri Sing Yauna Sarkar gi Tongan Makok Tongba Miyoi Sing Saruk Yagani Edition Asigi Nunggyeba Waroldi Saturanga Conflict Contest Cooperate Create Haibani Ayush Mantri Sarbananda Sonowal na Nai Delhi da Hayeng Zati Thaki Project Health Screening National Through Ayurvedic Intervention Haudok Lagani Project Asina Tribal Miyam Lising Kun Hena Kanaba Fangana Pandam Tamli Project Asigi Makada Class 6 tagi 12 Pawgi Manung da Labor Mahiroi Singi Haksel gi Checkup Tawgani Taurangasi Lebagasi Tongan Tongan But Raja Taramarigi Kangatlaba Ekalabia Model Residential School Yankai Mangada Pangtokani Mantralogi Matungina Taurang Asina Anemia Tuberculosis Malnutrition Hemoglobinopathy Maruba Meeting Tamgani Griha Mantri Amit Sahana Hairi Zahitara Mapung Paraba Kendragi Narendra Modi na Luching Sarkar Rasina Lebagasigi Lairba Miyamgi Yaipanaba Amadi Sakonaba Taurankaya Paikatuna Lakli Rajasthangi Udaipura BJP ki Karmigi Mipamda Wangang Laduna Siri Sahana Hai Kendra Sarkarna Lebagasigi Lairba Myoy Koti Kunmanga Lairbagi Pankaidagi Sinkalaki BJP Sarkarna Lebagasigi Miyamda Thaknaba Papa Ising Lainaba Yum Electricity Amasung Lemna Cheng Fanghali Sri Sahana Hai Hauki Pisai Tara Asida Sarkar Asina Amak Palaitan Taurankaya Supai Khatle Senza Thumza Laitaba Lamdam Amasu Oihale Railway Mantri Ashni Bishop Nahairi Amrit Bharat Rail Yankai Hena Sarkarna Yaba Pikre Amrit Bharat Rail Mai Pangna Sen Bangambadagi Autoporiel Yankai Amasu Chelanaba Sarkarna Ayaba Pirakpani Amrit Bharat Rail Asi Ye Condition Yaudaba Course Ngaktani Masi LHB Putzpul Rail ni Rail Asi Maning Amasung Mamangda Loko Sing Lay Rail Sing Asida Zatuk Shingi Nungainabagi Damak Pochai Thambam Phazana Sem Sadun Lay Mobile Charging Point Yawi LED Light CCTV Amadi Public Information System na Chingbagi Kudong Chaba Sing Phangli Labor Amasung Employment Secretary RP Ahuja na Hairi Lebagasigi Nupi Sinmigi Masing Kumang Yang na Hengalakli English Singani Tara Tareta Nupi Sinmigi Chang Sada Kulumdoi Urambadagi Lisingani Kulumdoi da Sada Kuntra Tareta Hengalaki Nai Delhi da Young Women in Labor Force Haiba Jati Thaki Kanani Nabagi Thoramda Mangna Hai Bharan Hauzik Lairiba Chang Asidagi Sada Yankai Paubuda Henganabagi Asa Tauri Agazbaniga Unabada RP Ahuzana Hai Labor Force da Nupigi Chang Hengatanduna Mipum Kudikman Unabagi Tangai Fadabalai Rashtrapati Draupadi Murmu na Arunachal Pradesh amasung Mizoram na mapung phaba rajya ma oiba numit asiga mari lainana Yaifa Pauzel Pirakli Magi Pauzel da Rajya Nisda Lairiba Tourism gi Magun Laiba Masak Sing Amadi Mausagi Phazaba Inakulaba Kala Sanskriti Busu Singthari Aroibada Maroiba Pau Amukhana Kakching Jila gi Sugunu Amadi Churachandpur Jila gi Laloi Faida Rajya Police Amadi Central Force ki Apunba Kangbuna Thibu Humbagi Thabak Chathaba Hokre Council of Higher Secondary Education Manipur na Lauba Class 12 Parikya Hayengdagi Hauragani Imphal gi Rimsta Hanboina Multipurpose Digital Radiography Fluoroscopic System Haudokre Manipurda Hanboina Northeast Film Festival Lisingani Kunmari March Ahumdagi Pangthoklagani Amasung Pradhan Mantri Narendra Modi na Hairi Anauba Bharat na Lebagasigi Sakhwalagliba Mahimasingi Lamda Kudong Chaba Kaya Piri Pauloi